Hello guys, ngasi su ma'am gi damakta aikoigi yamna nungaiba wari ma puduna lakchari. Ngasi gi wari sidi bhut ki makti natre adubu aikoigi nuksinabagi. Ado aikoigi kamai tobun habado ma'am puna taminasi, ma'am puna khangminasi. Aina lijaga dawriba wari si asengba thokiba wari amani. Wari si khitang hainadabadi fawe aduga nungaitabsu fawe. Adubu mayam punna taraga wari si kamai toge habadudi khangminaduine aduna lijaraage ma'am. Tapasri ko binupi amaga Rahul ko binupa amaga lere. Makhoi si class 9 karakpa adwaidagi nungsinarapani. Yam angang oina mabani aduke matik nungsinai. School chatpada unaba lona chatpagi oja kaya amasu fakiba laikre. Family na su nangba chaiba amata takidi. Nongma Tapasri na Rahul da aidi ibani kainaradi sigadabani na haiki. Aduda Rahul na kaigi kaina doino nungsinaba bu hekta kaina ba yabro na hairakpada nupi sina karigi yaroy. Nupadi mamit yamna yami. Nupi masak phajaba uba yade hekta mamit to pairagi hing. Asumna haibada Rahul na is nupa kaktaro mit yamsibo. Nupi di yamdabro. Adudi thamkrone. Atay mina mit yamaga ay sumakhoy gi marakta yaholiba karigino. Asumna haiba matamda Tapasri su hoiba adububa hek mit ngawbadana namit to kothokadabani na haidana. Mabani si adum marayetnaba sidanate adum toina adum marayetnai mabani si. Mabani za nungsinari bagi matik maray siya dum yanay. Amana tadi, amana wati, chapmanay. Ngahek amuk kanarasu, amuk hekta nukminaba. Adumay na nungsisana na layrak pa doon na class 12 karakpa adway da Tapasri gi mamana Tapasri da ibema. Nang 12 loy baga Chennai da Dr. Tamba chat kadabani. Nang gi baba hoy akoy loy na wari sana baloy rabani aduna. Nang hojik tagi kan honagadabani. Asum na haibang matamda Tapasri di Rahul thadu aga sungcha chatning lamdi. Adubu mama hoy na yamandabadagi 12 hek loy baga Tapasri Chennai da Dr. Tamba chat na batorami. Aduda Tapasri na Rahul da phone tawraga ay hojik thogle thinbi bala oidro na hangba matamda Rahul supra prap tawraga airport tan na laki. Rahul lakpa ubada Tapasri hoy gi mama mampana di Rahul bu yengning lamdi. Haina da ba mong ulami. Tapasri mamitagi mapi taraga ay halaktri phau phajana leiramuko ibani adum pau phauna si phone dana hairamaga adum chatkre. Rahul su mayumda kap tun halaki. Asuk nungsina loina ramba chahi kaya unarore khanbada awaba ma haibadu oiram. Wari sida wahing hangngai mayam amdi yawrakani adusu kamai tawge habadu khangminasi. Adumai tawdana Rahul su Tapasri su awabadu khangminare. Tapasri na Dr. Tambalo silakpagi adwaida Tapasri gi phone do sungcha chatkidra. Rahul na chamara call tawda adum switch off hairaga lay. Battery yawdabagumba oiramba yai khallaga masa ngahak lehraga muktaw. Ngahak lehraga muktaw. Adu phawda Tapasri gi phone sa adum switch off lehrakpa. Adumai tawdana nong mahawkre nongalaga amuksu tawe. Aduda su muk Tapasri gi phone do adum switch off hairakpa. Rahul je pakhat leba kaidawba yawraba jatno haidan. Tapasri gi mayumda chatlaga hangusira haina su khalleba. Adubu makhoi gi mawng matawduda changba ngamoyana khallaga Tapasri phone on torpa ngairaga adum layeb. Mikup kangdeba Rahul na phone tawbase. Adubu adum switch off layeb. Adumai tawdana tha ama hela phawbada phone do adum switch off layeb. Rahul su tawfam chafam umta khangde. Matam su fanamna hausankre. Asomda Tapasri su Dr. Tambal loiraduna mayumda thogle. Aduga nga ibadi aduk kuiba Rahul ga pau phaunadraga Dr. Tambal loiraga thogla abado mana nungsi jariba Rahul du unaba lake di haidadana harau mayumda leiraga family ga noktana khedana tawraga leib somdana Rahul di depression chatlabani ko angawa amaga chapmanarabani nongma lambida Tapasri sa mama nabi amaga thabak ama chatlubadagi mayumda halakpani aduda tan chanaruba haibatare Rahul ga hek thengnaba matam sang na urudraba Tapasri bu ubada Rahul di harau mankidana prap Tapasri gi manakta chensalakpani aduga kappaga haibani Tapasri asuk kuibasa nang kaidawroge angonda pau amata phawrakte nang aibu kawrabo haidana hangbani adai Tapasri na hairaije nang kanano khangde na hairakpani Rahul na yari bema phagi amuk tawrano na haib aduda Tapasri na nang kanano khangde kaino chakat ngangidubo adumna hairaga intho amaga chatke tawbo Rahul sa thamoi di yamna sokhibani haibadi mana intho amaga chatke haina tawbo mawongdo aduga kaino Tapasri nang hairido phagi tawgono aibu awaba pigano hana haibada mamana biduna kaino mina masa khangde haraga yelsibu aikoi gi lambi thado aikoi chatke na tawbodagi di Rahul na makut pairaga chingbani
ꯑꯗꯨꯃꯥꯏꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯕꯗꯨ ꯎꯕꯗ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯔꯤꯅꯣ ꯇꯧꯅꯔꯤꯗꯨꯕꯣꯅ ꯍꯪꯅꯕꯗꯒꯤ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯇꯄꯁ꯭ꯔꯤꯅ ꯑꯗꯨꯝ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯏꯁꯦꯅ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯔꯥꯍꯨꯜꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯊꯦꯝꯃ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯔꯥꯍꯨꯜ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯇꯄꯁ꯭ꯔꯤꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯅ ꯑꯗꯨꯝ ꯈꯜꯂ ꯂꯩꯕ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯦꯕ ꯃꯥꯁꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯄꯁ꯭ꯔꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯒ ꯇꯄꯁ꯭ꯔꯤ ꯀꯧꯊꯣꯛꯄꯗ ꯃꯃꯥ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯏꯕꯨꯡꯉꯣꯅ ꯍꯪꯕ ꯃꯇꯝꯗ ꯔꯥꯍꯨꯜꯅ ꯇꯄꯁ꯭ꯔꯤꯒ ꯑꯝꯇ ꯎꯅꯖꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯅ ꯇꯄꯁ꯭ꯔꯤꯗꯤ ꯂꯩꯇꯦ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯗꯣ ꯃꯅꯨꯡꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯅꯦꯕ ꯔꯥꯍꯨꯜꯅ ꯑꯣꯏꯗꯕ ꯉꯥꯡꯕꯤꯒꯅꯣ ꯑꯩ ꯇꯄꯁ꯭ꯔꯤꯒ ꯋꯥꯔꯤ ꯑꯃ ꯁꯥꯕ ꯄꯥꯝꯃꯤ ꯌꯥꯔꯒꯗꯤ ꯃꯥꯒ ꯑꯝꯇ ꯎꯅꯍꯟꯕꯤꯌꯣ ꯍꯥꯏꯕꯗ ꯇꯄꯁ꯭ꯔꯤꯒꯤ ꯃꯄꯥ ꯊꯣꯛꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯌꯥꯔꯒꯗꯤ ꯆꯠꯈ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯇꯄꯁ꯭ꯔꯤ ꯂꯩꯇꯦ ꯍꯥꯏꯔꯤꯁꯦ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯔꯒ ꯔꯥꯍꯨꯜꯗ ꯏꯟꯕꯅꯦꯕ ꯔꯥꯍꯨꯜ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯦ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥ ꯐꯥꯊꯖꯩꯌꯦꯕ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯇꯄꯁ꯭ꯔꯤ ꯍꯣꯏꯗ ꯆꯠꯄꯅꯦꯕ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯇꯄꯁ꯭ꯔꯤ ꯂꯩꯇꯦꯅ ꯑꯗꯨꯝ ꯍꯥꯏ ꯔꯥꯍꯨꯜꯁꯦ ꯃꯪꯔ ꯀꯩꯅꯣ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦꯕ ꯃꯊꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯗꯒꯤꯗꯤ ꯔꯥꯍꯨꯜꯅ ꯈꯟꯈꯤꯕ ꯇꯄꯁ꯭ꯔꯤꯅ ꯑꯩꯕꯨꯁꯨ ꯃꯁꯛ ꯈꯪꯗꯕ ꯑꯗꯨꯒ ꯃꯃꯥ ꯍꯣꯏꯅꯁꯨ ꯍꯥꯟꯅꯗꯒꯤ ꯑꯩꯕు ꯅꯨꯡꯁꯤꯗꯕ ꯃꯔꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄꯅꯦꯕ ꯔꯥꯍꯨꯜ ꯅꯨꯡꯗꯥꯡꯗꯨꯃ ꯇꯨꯝꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯇꯄꯁ꯭ꯔꯤꯅ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯛꯏꯁꯦ ꯁꯤꯅ ꯀꯔꯤꯒꯤꯅꯣꯅ ꯃꯥꯁꯦ ꯊꯤꯒꯠꯇꯕ ꯌꯥꯗꯦꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯦꯕ ꯅꯣꯡꯃ ꯔꯥꯍꯨꯜꯁꯦ ꯇꯄꯁ꯭ꯔꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯗꯨꯝ ꯂꯩꯕ ꯃꯇꯝꯗꯨꯗ ꯇꯄꯁ꯭ꯔꯤꯁꯨ ꯊꯣꯛꯂꯛꯈꯤ ꯃꯃꯥꯒ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯄꯁ꯭ꯔꯤ ꯅꯪ ꯀꯔꯤꯒꯤꯅꯣ ꯊꯃꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯤꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤ ꯂꯥꯟꯈꯤꯕ ꯂꯩꯒꯦ ꯅꯪꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯁꯤꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯕꯤꯔꯤꯕꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯄꯥꯎ ꯐꯥꯎꯕ ꯐꯪꯖꯗꯅ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯔ ꯂꯩꯔꯛꯑꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤ ꯀꯔꯤꯅꯣꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯇꯄꯁ꯭ꯔꯤꯗꯣ ꯋꯥ ꯑꯝꯇ ꯈꯨꯝꯈꯤꯗꯦꯕ ꯃꯃꯥꯅ ꯑꯣꯏꯅ ꯈꯨꯝꯈꯤꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯃꯥ ꯏꯆꯥꯗ ꯌꯦꯠꯅꯤꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯊꯤꯅ ꯆꯩꯔꯒ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕ ꯔꯥꯍꯨꯜꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉꯒ ꯂꯩꯍꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯔꯥꯍꯨꯜꯁꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯕ ꯃꯌꯨꯝꯗ ꯅꯨꯡꯗꯥꯡꯗ ꯇꯨꯝꯕꯒ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯈꯔ ꯐꯪꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯅꯣꯡꯃ ꯇꯄꯁ꯭ꯔꯤꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯦꯕ ꯇꯄꯁ꯭ꯔꯤꯅ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯏꯃꯨꯡ ꯑꯃꯅꯤ ꯑꯗꯨꯅ ꯁꯪꯒ ꯂꯩꯇꯕ ꯂꯥꯏꯔꯕ ꯃꯤꯗ ꯏꯆꯥꯗꯤ ꯁꯨꯡꯊꯥ ꯊꯥꯖꯔꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯔꯥꯍꯨꯜꯅ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯑꯃꯒꯅ ꯔꯥꯍꯨꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯏꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩꯕ ꯄꯩꯁꯥ ꯄꯥꯏꯕꯗ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕꯅꯦꯕ ꯇꯧꯒꯦꯗꯁꯨ ꯉꯝꯕ ꯇꯧꯅꯤꯡ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯂꯕ ꯏꯃꯨꯡ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯇꯄꯁ꯭ꯔꯤꯅꯗꯤ ꯈꯪꯕ ꯅꯠꯇꯦꯕ ꯃꯥ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯔꯥꯍꯨꯜꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃꯠꯇ ꯍꯪꯅꯈꯤꯗꯕꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯈꯤꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯂꯥꯏꯔꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯖꯥꯠꯂꯥꯅꯒ ꯑꯃꯨꯛ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯐꯔꯦꯅꯦ ꯇꯄꯁ꯭ꯔꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯥꯞꯊꯣꯛꯅꯕ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯅꯣ ꯑꯁꯨꯝꯅ ꯈꯜꯂꯦꯕ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯁꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯅꯤꯀꯣ ꯅꯣꯡꯃ ꯔꯥꯍꯨꯜꯅ ꯆꯦꯖꯦꯠ ꯑꯃꯗ ꯋꯥꯍꯩ ꯈꯔ ꯏꯕꯅꯤ ꯑꯗꯨꯒ ꯇꯄꯁ꯭ꯔꯤ ꯍꯣꯏꯒꯤ ꯍꯦꯛ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯊꯝꯃꯝꯕ ꯆꯦꯖꯦꯠꯇꯨꯗ ꯀꯔꯤ ꯋꯥꯍꯩ ꯏꯒꯦ ꯍꯥꯏꯕꯕꯨ ꯆꯥꯎꯈꯠꯇꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕꯤ ꯅꯨꯡꯁꯤ ꯍꯩꯕꯤ ꯁꯥꯕꯤ ꯅꯁꯥꯒꯤ ꯈꯟꯕꯤ ꯍꯥꯏꯕꯅꯆꯤꯡꯕ ꯏꯔꯒ ꯊꯤꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯒ ꯊꯝꯃꯝꯕꯅꯦꯕ ꯑꯗꯨꯗ ꯇꯄꯁ꯭ꯔꯤꯅ ꯊꯦꯡꯅꯕꯗꯒꯤꯗꯤ ꯄꯥꯔꯦꯕ ꯃꯃꯥ ꯍꯣꯏꯗꯁꯨ ꯇꯥꯍꯜꯂꯦ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕꯅ ꯃꯃꯥ ꯍꯣꯏ ꯇꯧꯔꯒ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯄꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤꯗꯤ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯣ ꯍꯦꯛꯇ ꯃꯌꯨꯝꯗ ꯀꯣꯅꯨꯡꯗꯧꯅ ꯍꯦꯛꯇ ꯆꯥꯎꯔꯒ ꯂꯩꯔꯝꯕꯗꯣ ꯎꯕꯗꯨꯗ ꯇꯄꯁ꯭ꯔꯤꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯇꯄꯁ꯭ꯔꯤ ꯃꯁꯥ ꯌꯥꯎꯅ ꯉꯛꯄꯅꯦꯕ ꯑꯗꯨꯒ ꯁꯥꯎꯔꯒ ꯆꯪꯈꯤꯕꯗꯣ ꯄꯨꯡꯄꯦ ꯄꯦꯊꯈꯤꯕꯅꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯑꯃꯒꯅ ꯇꯄꯁ꯭ꯔꯤꯒꯤ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕꯨ ꯔꯥꯍꯨꯜꯗꯅꯤꯀꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯆꯥꯡꯌꯦꯡ ꯇꯧꯕꯅꯦ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯇꯝ ꯆꯪꯅ ꯑꯩꯈꯣꯏꯅ ꯌꯦꯡꯊꯣꯛꯄꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯇꯄꯁ꯭ꯔꯤꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯃꯥꯗꯨꯗ ꯍꯥꯏꯕꯅꯦꯕ ꯔꯥꯍꯨꯜꯁꯨ ꯀꯩꯝꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯇꯄꯁ꯭ꯔꯤꯅ ꯃꯃꯥꯗ ꯆꯠꯂꯁꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯕꯅꯦꯕ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕꯨ ꯅꯈꯣꯏꯒꯤ ꯈꯠꯅꯐꯝ ꯅꯠꯇꯦ ꯃꯐꯝꯁꯤ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯅ ꯆꯪꯉꯛꯑꯝꯕ ꯅꯈꯣꯏꯒꯤ ꯈꯣꯡꯒꯨꯜꯒꯤ ꯃꯃꯤ ꯇꯥꯔꯝꯕꯁꯦ
मसीसु सेंदोअमगा याम थुना लेंबिखिबा यागनी हाइदना राहुलना हाइरिब तपस्री होइसु इकाइबना ममाय ममिसिंग दोंग लोय ngaksa ngangjalaga adum chakhrabneba masidam khaningai oribi rahulna tapasri bu adu imatik nungsijaraga karigi amu makhoida hainadaba amu utlibanoba kanana kari plan no tawrisa amata khangnaba nateba yamna thajadaba thawdok amasu tholakani habasa tapasri hoigi mama hoi tapasri yauna di khangjaba nachadeba chahi kaya thengnarudaba tapasri bu ubada rahulna kayam yamna haraujakhiba aduga tapasri na rahul bu aduki matik nungsijaraga hongaiba wakhalon aduga amana hanadagi tapasri hoigi mama na rahul bu pamdeba aduga rahul na hojik hongaiba mayamsigi marakta kanagi khut yawi kanagi khut yawi haibada tapasri gi mamanabi gi khut yawambaneba karamana haba matamda nongma rahul ga tapasri gi mamanabi duga unakhibaneba rahul gi lanjadaba matawdu ubada tapasri gi mamanabi na rahul gi mating pangbi khibaneba tapasri na haibada tapasri di rahul bu yamna nungsijai adubu makhoi gi mama mapa na sunya yadabani makhoi di achauba sanga laiba paisa paiba miyoi khaktaga loina ningbani aduduna nangondagi lapthoknaba mama mapa na sinbani tapasri na doctor tambal loiramdaida chennai da mama mapa chatlui aduda tapasri gi sim sindokhibani mama mapa na haiba matamda ibema aikhodi thaina dagi hauna mina ijat thamnariba imung amani aduda karisu leitaba nupa machadugi damakta nang karigi lepune nangna magi mafamda laikhiba taragadi ima baba hoigi mai amata leiraroi mina usitaroi macha pongnarisha mama mapagi mamingbu wangna thanganaba natro aduga nangna karigi nama napagi mai chopnaba tawgadoino adumai tawragadi aikhoi hingduna leibagisu kanaba leitre asumna tapasri hoigi mama mapa na haibadagidi masu mama mapa nungsibanina mama mapa na haibadu inkhibani asumna tapasri gi mama na bina rahul da wadu loi tamba matungda rahul da amuk hena thawai nungai khidi nungsibase thakna paisana sangana pubra haidana mahakna khanjaraga kapchakhib adudagidi rahulna tapasri gi mama na bida thabak khara sinakhibani kari thabak no haiba matamda amuk makha tabada khangminase adagi somda tapasri hoisu mayimda halaga mama mapa hoina tapasri da haikhib ibema nang hana dagi rahul hoigi family se kamai to habsa nang aikhoi da haidriba karigina rahul gi family na yam paisa paiba family ama oi haina khanghan biram lagadi aikhoi na kaidobagi nawani gi nungsina basida ayep apan pidoiro asumna haiba matamda tapasri na o khongna kapaga hairakpani ima pabong noina isibu sanapot oina ururaba noina sananang mamongda sanarisibu karigino ema pabong ai hojikti khangba ngame nakhoina aibu chennai da doctor tamba thakhibado rahul ga aiga lapthokna nabani haiba ai khangba ngame aduga hojikna karigi rahul ba muning chingla ino noidi ahian ba pamba ajawron ka ba misakne kaisu khangjadaba nachabu nakhoigi achawron ka ba marakte yauruduna isana isase kari su laitre haidana khanjare aisa hingi haiba khaktane hingmagi mahau yaudrba miyoi amane asumna machana kapaga hairakpado tabada tapasri gi mama bapasu thamoyana soki masana masabu guilty feel tawjaki waridi haujik ni nungar kadoishi tapasri gi mama nabina loina khangeb rahul amadi tapasri gi maramda nongma makhoina class 10 kaba matamda tapasri na rahul da tapasri gi mama nabiduga su khakna hankhibani matamdu dagi hauna tapasri gi mama nabina rahul bu pamjakhre haibadi makhoina thengna hankiba khangna hankibado adudagi tapasri gi mama nabisina rahul sing ngawgrabani aduduna tapasri hoi da koiba chatpa matamda tapasri gi mama nabina tapasri hoi gi family da waja saran turan adum tamchan rahul gi matang dani ko aduso fattaba mayam ama tamchanba aduduna tapasri hoi gi mama mapana su rahul bu pam khidabani tapasri na chennai da doctor tamba chatkri dusu tapasri gi mama nabina saran turan tamchanbadagi mama mapa hoina soiba tare haidana doctor tamhanba thakhibani tasengna makidi tapasri hoigi mama mapa hoisu yamna chamme rahul dagi lapthokna bagidamak machanupi da achauba imungni sangalaiba imungni ijat leiraroi adu ada haijalaga machanupi gi wakhalsa honghan khibani mama ampasina asagi tapasri gi mama nabiduna saranturan loi tamchalama bania tapasri gi mama ampana aduk yongna thabak tor aido tapasri gi mama nabiduna yamna kiningai oiba tasengna pam loidaba kai kaino mayam ama haijalamani masi hauji horen dagi natib tapasri na rahul ga khangna hankhibado mama nabiga adugi matamdu dagi ne haujik na loina kangkhong chaina re tapasri ga rahul ga lapthok na khragadi tapasri gi mama nabiduna rahul bu phangani
asumna khanbadagineba ngasai mamanabisina silakpa thausil ngakta oiraga leiramme aduga ngasai Rahulna Tapasri gi mamanabida sinakiba thabaktudi mana chajet amada iraga pigibado haibadi mamangda Tapasri hoigi thongjilda thamambado aduda irammibado Tapasri gi mamanabina loina semdokhibani Rahulna sinakiba thabak haibo mana chajetuda wahai khar iraga pigiba chajet ado Tapasri gi mamanabiduda amta piyona ama pigidana adugido mana amka muk semdoaga moigi thongjil manaktuda thamambaneba tasengna maki Rahulna ikibidi Tapasri nakoina aibo aduga hainadrido phare nakoigi nafamda ai amuk hana yelaroi asumna irambaneba madudi Tapasri gi mamanabina paraga Rahulna ibudo ubadagidi Tapasri gi mamanabisina sumaina iraga piradi sungya yaroi aduduna amuk emotional oikhraga makoida amuk makoi ani amuk naksinakini aduduna semdoga aidana khallaga Tapasri obu thina cheraga chejetuda ira thamambani adumaina thina ngangagadi Tapasri hoigi mama pauju soidana sawaranidana adu eragadi loina kainaradi khallaga taukiba thabakni aduga masida ngasagi Tapasri hoigi mama pa Tapasri yauraga haitare sauna lakhibado aduga Tapasri gi mamana Rahul gi yum ubu matamda tap thakibado aduduna kamaina tawga ha matamda yamna ngakadoini ko ma warisi tabado kharabudi laitok lesin tawre adu eragasu khangnaba honabiyo tasengna makidi nongma Rahulna Tapasri hoida toina lakhiba matamdo haibadi Tapasri na doctor ga tamba loiraga niko aduda Tapasri gi mamaga mapaga yauna pulap Rahul ga wari sanakhibani Tapasri di khangba nate ko mayam munna tabiyo warise Tapasri gi mamana haikib ibungo Rahul aikoina nangbo pamlamde adubu asengbado ima hairage asumna haiduna hairakpane ba asengbase aikoi ijat sangalaiba misunati icham chamba mini Tapasri gi mamanabina aikoida nangi maramda phattaba mayam ama hai aduduna aikoi su ichanupini nuksiba kawbanina nangondagi lapthoknaba hotnakiba madugi damakta aikoi su yamna lalai mibu kanano karino khangdana migi miwa taraga nangbu lana laurure nongma nangna chejet amada aikoi bu thina chairaga irammaga piramkiba chejet to adu imani yenki thaina angang oiringaida haibadi noina class 6 7 karakpa aduaida note sinabado aduda nangi khoi khangki haibadi wari sida hainingisa aikoi gi ngasai moina class 6 7 karingai matamda Rahul ga Tapasri ga mabani na aikoi gi note che adum sindok sininga thongnaidana aduduna maram oiraga ngasai gi magi khoi do adudo khangeba mama sinasu adudagi wari se makha tarakeba chejetuda iramibado adusu nangi khoi nate haiba ima hoina khangi aduda ichanupi gi mamangda saujanaba saraga nakhoi gi yumda lakhibani ichanupi gi reaction yengningmani haibadi aikhoina hana lana laururaga nangondagi lapthoknaba honakibado adudo Tapasri se wakal tasengna honglabra haibado khangdoknabagi damakta Tapasri gi maithongda kari mami tarigi haibado yengningmagini natragadi aikhoi la amdabasu yai aduda aina ichanupi gi maithongda karigumba mami ama taba uki magi maithongda nangbu nungsibagi mami taki aduduna imana sauksanaraga laktaragadi lakpa yaroidoiniba aduduna lakpani bungo aduga imana hagiba singdo achumba ngaktani tasengna Tapasri ga nangagi marakta lainerba mari se sengabra natragana marakta karigumba amana yetpase chummigadra haidana khangdoke haidana tawbani tasengna hauji wari sida Tapasri ki mama pa Rahul makhoi ahum khaktane ba khangnaris Tapasri amadi mamanabi makhoi ani di khangdribani aduga Rahul na Tapasri da sinakiba thabak tusu tawonki tawonki ba thabak ne aduda asengbado phakibani silamisa Tapasri gi mamanabi duna ne habase loina khangeba hojik tawgadaruba Tapasri da asengba khanghan aduga Tapasri gi mamanabi buna chairak pi ba habasene asomda Tapasri gi mamanabi dudi karim khangmanate ko somda Rahul hoina silleba thabak myamse nongma Tapasri gi mamana Tapasri da hairaga Tapasri gi mamanabi bu cha kawbane aduga somda manungdana Rahul se losalaga thambane haibadi imung manungda makhoi pulap chak chaba loiraga phamduna wari watai sanaringaida Tapasri gi mamana Rahul bu kokthorokpane imungdagi haitare haibadi ngasai lotlaga leirambadu kokthorokpane Tapasri masa phawbada Rahul do manung da lot alai habase khangbu nate ba Tapasri ju mamaga Rahul ga gi plan ne ba ngakang gi mamang da Rahul gi matang da wari sa ki ba matam da Tapasri gi mamana bina Rahul gi matang da phatta ba ngaktane ba hairi do chak charing hai do ko adu su Rahul loi ta hawra bani ko lumale bini adu mai ta udana Rahul ji kokthore
Rahul tholakpa ubasida Tapasri gi mamanabidi mana haikrido taramgadrana pakhatpana loire Tapasri su ingang kadomdagi thoglaino haidam Tapasri gi mamana Rahul se kuire khoida lakpa mado ngasai makok ngawraktana ngahak hip ken hipubani taseng namakidi aina kawbani Rahul se wari ama sa se haidan adigi Tapasri gi mamana hairakpani ibungo hana ekhoigi marakta thokiba thogdok nungaina daba ama malaiba kainta khalano ima hosu yamna lale ngasi mama hoina nangi damakta aigi ichanu pisa nangi nakuta sinarage khal asum na harak bada Tapasri di harau mandana mambitagi mapitara kappane yamna nungsijabane ba Rahul do matam kuina su kanum da leure haujikna Tapasri gi penjaba mikup mahabdu oikhre Tapasri gi mama nabi di noksinaraga manung da saubana loire bane leiba ngamaktabadagi di masu chatlage haramaga chatkhre ma hek chatkibaga mamangdagi thoglaiba thogdok mayam loina Tapasri da khanghalle Tapasri su yamna ngappa phauki adubu aroibada loina khangnarabanina haraudo oina onthokre Tapasri gi mama nabi da chairak pibadu su pigre haina khalle maramdi mana pamjabado phangdre dana hataba thabak tawrobanina mana pamjabdo phangdramnina magi chairak to adunena dum khando eb wari je sumai losan kidong manbra yam wale Tapasri gi mama nabi na kari tawrke hababu yamna ngakadoini ko matam kharani gi matungda Tapasri amadi Rahul garden amada koiba tholaki taseng namakidi Tapasri da singna bane magi mama nabi duna Tapasri da singna bane mana Tapasri je kadai da chatki khotki habaja dum panaraga lei bane adu maina makoi ani na garden da phamduna chatlaga wari sanari matamda mi memam su leini ko adu gi marak du da mako kopsan duna chatlaga Tapasri da thangna thin bane adu bu laibak phabadi akoi gi magi makhutta oina thin gi bane laibak phabadagi mayam changdana Tapasri gi mama nabi do phara police ta pikre tasing namakidi Tapasri do hat kana tawbane laibak phadana Tapasri su hingawre mama nabi su punchi su pagi oina mother attempt tawbagi damakta kasum sangda laikredana magi damakta kanamta mating tawbigide jail dagi lokthokna ba kanamta su hona kidi masidi yan ngak liba mana Tapasri gi mama nabi sa makok chakpa mine habisa khangak khibane bakon piklingai dagi mana pam ke potcha phangdrabadi ni hatna badum hona mamangda mi ani su hat khrabane aduduna thadokpasu yaroi haidana mama ampana su jail dagi lokthokpi dabani mahak thogla abadi amuk khudong thiba nangani haidana wari sida aikoina khangi se aigi oina di Tapasri gi mama nabi do makok cha ai haisa mabu layeng bikidabra natragana anaba natabida pokpadagi yawrakpa hongdokpa ngamdraba habit ra habasini aduga Rahul bu aduk pamjaraga nungsi haina phongdokhidrabagi maramna karigeno taseng namakidi mahak ngawba nati saikone pagi do ne wahang mayam amdi hange ko Tapasri gi mama nabi da khaktana tana Rahul hoi dasu habidi wahang mayam ama kari kari no do adum comment dasu haibira mo kamai to ge habado ado asigum laba nungai ba wari mayam gi damakta puroga lakchagani ekoi wari sili matamda kana gumba amatagi mhumda sokada mamdi kana gumba amatagi mhumda lana khan bagi waran hapcha bin tana chade soigi blan ki berosu mayam na soidna ngakpi gana habagi thajabri thambagalo ina na ngasi wari matang sila senjarage matangi wari dang mayam pune thanarse ya fare